ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯁꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯧꯈꯠꯂꯒ ꯈꯨꯟꯅꯥꯏꯗ ꯁꯣꯛꯀꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯊꯥꯒꯠꯇꯅꯕ ꯋꯥꯔꯅꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯂꯛꯂꯤ꯫ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ INAꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯂꯝꯗꯝ ꯑꯃꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ जंक फूड अमदी हक्चांगदा मची ओइरोइदबा चिंजाकसिंग चानरपना कैंसर लैना नाबगी चांग वांखलखली हाइना रिम्स के डायरेक्टर प्रोफेसर जी सुनील कुमार ना फोंदोरखली। अमदी कुंट्रानिपान सुबा इंटरनेशनल कॉन्फ्रेंस ऑन VLSI डिजाइन 2025 ता NIT मणिपुर की माहिरोई बेम चंदम अमसों कोरुंगानबी कांगजमना बेस्ट डिजाइन अवार्ड फंगखले।